to the ground. You're dragging me. It's constantly. No, I won't make a shot. ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕꯤꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯛꯄ ꯃꯤꯁꯤꯡꯗꯒꯤ ꯑꯣꯏꯕꯤꯔꯝꯒꯅꯤ ꯑꯩꯗꯣ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯂꯩꯕ ꯁꯥꯔꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ MSc ꯅꯔꯁꯤꯡ ꯇꯝꯖꯔꯒ ꯂꯩꯖꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯝꯕ ꯂꯣꯏꯔꯦ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯑꯩꯗꯣ ꯌꯨꯝ ꯊꯣꯛꯂꯛꯏ ꯉꯁꯤꯁꯦ ꯗꯦꯠ 6ꯅꯦ 6 ꯑꯣꯒꯁ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯌꯧꯍꯟꯕ ꯉꯝꯖꯕꯗꯗꯤ ꯗꯦꯠ ꯀꯌꯥ ꯑꯣꯏꯒꯗꯕꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯟꯅ ꯄꯦꯛꯀꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯤ ꯎꯠꯆꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯕꯣꯔꯗꯤꯡ ꯄꯥꯁ ꯂꯧꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯉꯥꯏꯐꯝꯗ ꯂꯥꯛꯑꯦ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯉꯥꯏꯐꯝꯒꯤ ꯒꯦꯠꯁꯦ 37B ꯃꯣꯏ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠ ꯆꯥꯎꯃꯟꯕꯒꯤ ꯆꯠꯄꯗ ꯋꯥꯏ ꯍꯥꯏꯕ ꯒꯦꯠ ꯅꯝꯕꯔ 37 ꯑꯁꯤ ꯂꯩꯔꯦ ꯁꯤ ꯆꯠꯂꯒ ꯐꯝꯃꯨꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯌꯨꯝ ꯊꯣꯛꯏꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯩꯒꯤ ꯁꯦꯀꯦꯟ ꯏꯅꯥꯎꯄꯤꯗꯣ ꯃꯥꯗꯪ ꯈꯪꯉꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯅꯥꯎꯄꯤꯁꯤꯡꯗꯤ ꯃꯣꯏꯗꯅ ꯑꯩꯁꯦ ꯗꯦꯠ 10ꯗ ꯊꯣꯛꯂꯛꯀꯅꯤꯅ ꯍꯥꯏꯖꯟꯕ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦꯅ ꯑꯗꯨꯒ ꯊꯣꯛꯄꯅ ꯗꯦꯠ 6ꯇ ꯊꯣꯛꯄ ꯑꯗꯣ ꯍꯣꯔꯦन ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯣꯏ ꯔꯤꯑꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯉꯔꯥꯡ ꯐꯖꯅ ꯆꯥꯗꯕꯒ ꯐꯖꯅ ꯇꯨꯝꯗꯕꯒ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯟꯅ 에너제틱ꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ Down to the ground. You're dragging me. It's constantly. No, I won't make a sound. I love the pain. It sets me free. Oh, it's wrong. ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯒ ꯆꯠꯂ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯄꯤꯅ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯤꯌꯨꯅꯦ ꯃꯊꯛꯇꯨꯁꯨ ꯅꯣꯡ ꯃꯪꯕꯒꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯗꯤ ꯁ꯭ꯇꯦꯠ ꯊꯝꯒꯗꯕ ꯁꯨꯃꯥꯏꯅ ꯁꯦꯠꯇ ꯌꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯐꯣꯟ ꯅꯠꯇꯦ ꯁꯦ ꯍꯣꯔꯦꯟ ꯈꯝ ꯂꯧꯊꯔꯣ ꯌꯦꯟꯁꯤꯗꯣꯏ ꯇꯥꯍꯥꯏ ꯉꯍꯥ ꯂꯩꯔꯕ ꯆꯠꯂꯁꯦ ꯍꯥꯏꯈꯣꯕ ꯊꯝꯃꯝꯃꯗ꯭ꯔꯁꯦ ꯂꯧꯔꯣꯏ ꯀꯅꯥ ꯂꯧꯗꯣꯏꯅꯣ ꯍꯩꯁꯤꯡ ꯀꯦꯇꯣ ꯂꯪ ꯌꯦꯡꯒꯦ ꯃꯨꯠꯈ꯭ꯔꯦ ꯑꯩ ꯍꯥꯟ ꯆꯪꯒꯦ ꯃꯥ ꯉꯥꯏꯔꯦ ꯂꯥꯛꯑꯣꯅꯦ 나뭐 나와 정말 정말 나이나 할머 까리노 까리 좀 되자 야 까리노 그난 또 이제 아무튼 없을려면 매am기 마마도 또 갑살래 가만히 되시고. 빨리 야 맨 들어 그거. 딸이 반 따라하니 알가. ano parlay ka na 맨 들어. 멍그레 mama sa yaban 어 이스 야래 paano yan mure kay may bisile 야래 plastic yan na ano na ba kapano 야래 봐 kapsabuta ay toli lor 썰만 먼저 좀 야브라 뭐이 마치나우 지바 보는 말이야 honay ni kano ay isa dang hay ni ako trolly po na ba ano mo kano ramu
Chị có cặp phi nè. Ni thùng ăn là lô thầm bầm bập trolley đó bro. Hồi trolley chỉ có đi ta đi để mi thùng ăn thầm bầm mi. Ha. La ui ye. Ui tao ngang bông na liang mo chani mo haizen ama mo haizen mamang call tàu đấy khudin cái đi không ra ra làm khăn Thằng khôi làm mù nè. Chính mù nó mới làm có đông rồi. sina ai gi nau pi second dagi sina khoi pa pung sina khoi gi nau pi healthy nau pi sina khoi mama hojikti ai hojikti ayumda leramnina video toina hapsarage ado karam kanda karam kanda video hapakani habadudi ai kona update tawzarage ado mayam video ai gi channel ba subscribe to bidarbasing subscribe to biramo to ga video se nungai biragadi like to biramo metadi mayam bye bye